Akashvani Imphal Nayani Devi ne pau pajari. Justice M. Sundar ngasi High Court of Manipur gi tara suba Chief Justice oina wasak laukre. Imphal gi Raj Bhavan da pangtokpa thauramda Rajyapal Ajay Kumar Balana Justice M. Sundar bu Chief Justice oina thaupuna wasak laukhi. Thauramadu Rajya Sabha gi MP le semba sana jawa MLA sing High Court of Manipur gi Judge sing Chief Secretary Security Advisor amasung atay official sing saruk yakhi. Jiribam Jila ki Deputy Commissioner Krishna Kumar na Jila adugi Indian Red Cross Society IRCS ki Thomi Singda ambulance ko sinakre. DC office ki complex da pangtok ki ba thauram amada Sri Krishna Kumar na volunteer singda ambulance adu sinakhibani. Ambulance adu MP Bimol Koijamna Deputy Commissioner da hanapirakibani. Ngasi pangtok ki ba thauram adu da Jila adugi Additional Deputy Commissioner TS Manoranjan Chief Medical Officer SDO amadi IRCS ki volunteer sing saruk yakhi. National Payments Corporation of Indiana akhanaba category kharada miyoi amna lalol itik tawba miyoi singda sel thadok thajin tawbada ngasidigi ahuna nongmada lupa lakh manga hingal agani hairi. UPI da miyoi amana insurance premium capital market lam koiba amadi sarkar gi e-market place na chingba category singda sel thadok thajin tawba nongmada lupa lakh tara phawa yaragani adumoinamak miyoi amadagi miyoi amada thaba yaba selgi chang hanagi oriba lupa lakh amadagi ahongba leite. Sel Thum Mantri Nirmala Sitaramana hairi miyoi samajna artificial intelligence AI sijanabagi chang lepalaitane hingal akli miyoi khudimana AI cheksina sijanabaga loinana masiga sagona na lakliba chan akanglon ching niyam chumna ingadabani wafama New Delhi da Viksit Bharat Road Map ki AI amasung Niti Aayog ki report puthopagi thauramda phongdokhibani. Mahakna makhatana hai laibak asigi jila khudingmakta chawkhatpa puraknaba AI technology sijanaba tangai phate. Thauram aduda Railway Mantri Asni Vaishno Niti Aayog ki Vice Chairman Suman Beri amasung CEO BVR Subramaniam saruk yakhi. Kendra ki Minority Affairs Mantri Kiren Rijijuna hairi mamangadi ahuna tongan ba jati gi miyoi singa laibak asida punna hingminaduna lakli. Mumbai University Kalina Campus da pangthokpa thauram amada Sri Rijijuna Mantralois na paikaliba tongan ba scheme sing asina minority singi chawkhat thaurangi damak hon aduna lakli mahangna hai masing yamjada ba kanglu ki miyoi singi damak laibak asina hon ariba si malemgi atoba laibak ta uba phangde mahangna makhata na hai English singani tara mari dagi minority singda chathaba crime gi chang singthaningai oba mongda hanthare. Minority Affairs Mantraloy Secretary Dr. Chandrasekhar Kumar, Mumbai University ke Vice Chancellor Professor Dr. Rabindra Kulkarni, Thauram aduda saruk yakhi. Pradhan Mantri Narendra Modi na Engineer Dega Mari Lainana Bharat Ratna M. Bisbes Baraya gi maphamda ikai khumnaba utli. Social media da thagatpa warol amata Sri Modi na Bisbes Barayana engineering gi lamda lawramba thaudang singthara duna Viksit Bharat ohenbada engineer singi thaudang yamna maru oi haina phongdokli. Commerce amasung Industries Mantri Piyush Goyal na International Electrotechnical Commission gi marifumapan suba mifam asi Delhi da ogdokre. Sri Goyal na hai pothok matamda afaba amasung magul leba masak sing sijanarabadi pochai sing adu amuk hana sijanaba yahanbata natana pochai sariba miyoi singda hakjang soandaba amasung laibak asina malengbi thakta afaba pot puthokpagi lamjenda yawbang amgani. Income Tax Department social media gi platform singda income tax return ITR file tawbagi matam tha asigi kontra pawa sangdok le haina sandokliba adu aranba pauni hairi social media da takatpa warol amada department asina hai ITR file tawbagi matam ngasi pawa pikiba adu ahongba leite mipung khuding mana social media da kanagumba amana thagalaba paw thajabiga no amasung khangning ba leiraga chu department asigi help desk ta phone tawraknaba hairi.
दिल्ली की इंदिरा गांधी इंटरनेशनल एयरपोर्ट की टर्मिनल 2 थिंगदुना लेरंबदु मतंग ताकि कुंतरुक्तगी हांगलगनी हाइरी दिल्ली इंटरनेशनल एयरपोर्ट लिमिटेड हाई टर्मिनल असि मतंग वचुनब मौंग द चलाइनब चही असि की अप्रैल दगी थिंजिन खिबनी पाउलोय।